ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯃꯐꯝꯗ ꯀꯩꯒꯨꯝꯕ ꯑꯃꯇ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯚꯣꯄꯥꯜ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯃꯥꯟꯁꯔꯣꯕꯔ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖ ꯀꯣꯂꯔꯗ ꯑꯩ ꯍꯧꯖꯤꯛ ꯗꯦꯟꯇꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯁꯤꯌꯔ ꯇꯧꯖꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯥꯒꯠꯆꯔꯛꯄꯅꯦ ꯑꯩꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯩꯇꯩ ꯃꯆꯥ ꯑꯩ ꯏꯊꯟꯗꯅꯦ ꯑꯗꯨꯒ ꯚꯣꯄꯥꯜꯁꯤꯗ ꯑꯣꯏꯅꯗꯤ ꯑꯩꯅ ꯈꯪꯕꯗ ꯑꯇꯣꯞꯄ ꯀꯣꯂꯦꯖ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖ ꯑꯇꯣꯞꯄꯗ 20 ꯁ꯭ꯇꯨꯗꯦꯟꯠꯃꯨꯛꯇꯤ ꯑꯩꯅ ꯈꯪꯉꯦ ꯏꯃꯥꯟꯅꯕꯤ ꯑꯩꯒ ꯈꯪꯅꯕꯀꯣ ꯃꯣꯏꯁꯨ ꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄꯦ 40 to 45 ꯀꯤꯂꯣꯃꯤꯇꯔ ꯑꯣꯏꯒꯅꯤ ꯃꯣꯏꯁꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩꯌꯦꯅ ꯍꯥꯏꯌꯦ ꯑꯩꯁꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯑꯩꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯂꯩꯁꯜꯂꯛꯇꯕ ꯑꯃꯗꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯑꯩ ꯂꯣꯛꯗꯥꯎꯟꯁꯦ ꯂꯣꯏꯕ ꯉꯥꯏꯖꯔꯛꯄꯅꯦ ꯑꯗꯨꯕꯨ ꯂꯣꯏꯕ ꯅꯥꯏꯗꯦ ꯂꯣꯏꯕꯁꯨ ꯅꯥꯏꯔꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯈꯟꯖꯔꯤ ꯁꯨꯝ ꯑꯦꯛꯁꯇꯦꯟ ꯇꯧꯊꯣꯔꯛꯑꯦ ꯉꯁꯤꯁꯨ ꯄꯥꯎꯗ ꯑꯦꯛꯁꯇꯦꯟ ꯇꯧꯔꯦꯅ ꯄꯥꯎ ꯂꯥꯛꯑꯦ ꯑꯗꯨ ꯌꯨꯝꯒꯤ ꯃꯤꯁꯨ ꯌꯥꯝꯅ ꯋꯥꯅꯔꯦ ꯑꯩꯁꯨ ꯋꯥꯔꯦ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯋꯥꯅꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣই ꯃꯄꯥꯟꯗ ꯂꯩꯕ ꯁꯥꯇ꯭ꯔꯒꯤ ꯈꯟꯕꯤꯗꯨꯅ ꯅꯣꯔꯠ ꯏꯁ ꯁꯥꯇ꯭ꯔꯒꯤ ꯈꯟꯕꯤꯗꯨꯅ ꯃꯩꯇꯩ ꯃꯆꯥꯒꯤ ꯈꯟꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯔꯗꯤ ꯁꯥꯐꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯁꯨꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯁꯤꯗꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯊꯣꯛꯅꯤꯡꯉꯦ ꯌꯨꯝꯗ ꯂꯩꯔꯒꯗꯤ ꯈꯔ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯗꯁꯨ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯂꯦ ꯑꯗꯨꯅ ꯁꯤꯗꯤ ꯁ꯭ꯇꯦꯠꯁꯦ ꯄꯨꯔꯥ ꯁꯤꯜ ꯇꯧꯁꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯏꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯄꯅꯤꯅ ꯌꯨꯝ ꯆꯠꯅꯤꯡꯉꯦ ꯌꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟꯠ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐ꯭ꯂꯥꯏꯠ ꯑꯦꯔꯦꯟꯖ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯌꯨꯝ ꯐꯥꯎꯕꯗꯪ ꯌꯧꯔꯒꯗꯤ ꯑꯩꯈꯣꯏ ꯈꯔ ꯁꯥꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯅ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯌꯨꯝ ꯐꯥꯎꯕꯗꯪ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏ